Ibina. No, no. I madu haibinate. Churab lalthoga chami. Solaba kana sulaitraba nama sida nangna wakalaga karina phangduse. Ai koi da haga tabana tro. Police ai koi se na koi bu sen nabagi tharakoni. No fet taraga thainuna. Ha, police. Na koi gi dress dinadi supnagi mami dani. No par. Ai thajaba thamde police na koi da. Chumi. Seliba dress asidi chumna tagini atubu. Ha, ai koi thamoi di amatani. Ai nangna khalaliba police ta natte. Asamna mahaki makutu paraga college tamna laglami. Duga gari tu dagi kumlaga chirup chamaga thoinu da yengaga makhoi punna sangminari aduga makhoi gi leibhamda pusilami. Police tuna changapa tu da Daniel amadi mahaki party na mukna yengduna phamlaga laiki. Yengi ibina thoinu da. Thoinu na muk makhoi di yengi aduga ibina tamna changchilaga Daniel da no pet tora yenglaga mana homdu da thai. Daniel table tu da bag bag yeshilaga tai. Nakandagi Sony na hari. Hey, Inspector, nang ai koi kanano khangraba mali. Adu kangmuraga aingonda kanadaba. Ekhoi gi pada, Emelin. Na ba du da phone toraga ai gi thi chawmula haiko. Aduk nga chaw thekpa. Dress tu ma setpa gira. Oh, dress setpa sida nuai tiro. Dress adu lokthokuna Libya da pahelami. Hojikti dress yaudre. Noiga manare. Pensi di setlage. Masi manungda achawa boma yauri. Masi bokharalidi berani. Aduna nang ai chap manare. Come on. Hey. Asumna makhoi amaga phunarami. Amamamta phuraba matungda phajinkhre. Aduga Daniel da asumna ibina haire. Nupi oibisingbu respect tawgadabani. Wahai se tabada Dibyadi ngaklami. Nupi oibisingi ijat kaisu leitana khanba miyoi aina lemna thade. Dibya na makhoi ba arrest tawkhre duga makhoi na ibida munne yengaga gari da phamankhre. Ibina gari karamdai da thoinu da yengaga police karana around ba tawraga lehoriba amadi nongna dhagliba makhoi bu la no badi phatte. Makhoi na su tawrangane haibasu nongmata di khalun. Police ai khoi dress sing ase machu kayani leirabasu. Ai khoi gi hard work amadi strength kayana na khoi gi amadi parja singgi ngaknabagi achetpa kayaga loinana ai khoi police asida changakpani. Achumbagi damaktadi ngasi ai khoina leirabasi. Okay. Wahai asi Dibyana tabda mahakna khalamba kayadu tayonakre aduga ibishu chirub loktholaga boygi maungda chamakpada Dibyana ngakna yengduna lei aduga ibina. Start the music. Station yagoga makhoi mari mangadu jail du da thamjinkhre. Makhoi gi macha sing phakhre habagi paw tabada nongalaba matung MLA sing adu station du da laglami. Gari kaya ga loinagara. Madu ubada leiriba police kaya thak nikpana loinakhre. Gari thoga ba haiduna. Leiriba kaya aduna salute torami aduga makhoi na macha sing du yengaga chair da phamduna laikre. Ibishu station adu da lagli. Gari du da gi kumtharagli. MLA sing leiramba du salute tawdana mahakna hai. Sorry sing lagli dana. Oi, kana le chanong kaino tawne noiba. MLA gunina. Hey Inspector, nong di anau banina mafam sida tawriba kya se khangnamoi. Adui shiru ai gi angang sing se thadu aduna nangi aphaboi gani. Wahai asi tabada ibina hai. Chai cancel. Ai gi oina puro. Sir, makha tabiyu yani. MLA Gulja. MLA Gunina. Mashi angashi yamna lingine. Nangi chanagadaba ma hairodana. Ibi sauraga constable sing adu kauduna. Constable, sir. Makoina family se lautho. Aduga mai thadoko. Lefal. Hey Inspector. Shh. Tumile. Noi na pagi station nate. That's my station and my rule. Tuna aigi rule ta chanagani ko. Please get out. Lakminariba MLA Gulzanasu. Nang ai khogi power se khangdrene. Power. Ha. Police. Police, sir. Pudallo. Aduda hui gara leido. Leiriba kya police kaya aduna puthaba horami. Duga ibina no fetaraga. Ha. That's called my power. MLA sing upay leitana thokre. Thongjin yoramdaida ibina karoglaga hai. Sir, thindoktre.
ꯃꯄꯥꯟꯗꯨꯗ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯈꯪꯍꯧꯗꯅ MLAꯁꯤꯡꯅ ꯇꯣꯡꯉꯛꯄ ꯒꯥꯔꯤꯁꯤꯡꯗꯨ ꯄꯣꯈꯥꯏꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯏꯕꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯏꯕꯤꯅ ꯍꯥꯏ ꯒꯦꯠ ꯂꯣꯁ ꯄꯨꯂꯤꯁ ꯀꯌꯥꯗꯨ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ ꯃꯌꯥꯝꯁꯨ ꯊꯥꯖꯗꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯛꯏ ꯑꯗꯨꯒ ꯀꯟꯁꯇꯦꯕꯜꯗꯨꯗ ꯏꯕꯤꯅ ꯌꯦꯡꯉꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯀꯟꯁꯇꯦꯕꯜꯗꯨꯁꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯗꯤꯕꯤꯌꯥꯗ ꯌꯦꯡꯉꯛꯑꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯆꯪꯈꯤ ꯗꯤꯕꯤꯌꯥꯁꯨ ꯃꯣꯃꯣꯟ ꯇꯧꯖꯩ MLAꯁꯤꯡ ꯌꯨꯝꯗ ꯌꯧꯕꯒ ꯑꯔꯩꯕ ꯄꯣꯠꯁꯤꯡ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨ ꯊꯛꯑꯝꯃꯤ ꯑꯗꯨꯒ ꯒꯨꯅꯤꯅ ꯀꯤꯂꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯥ ꯂꯣꯏꯁꯤꯜꯂꯨ ꯀꯤꯂꯤ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯤꯕꯤꯌꯥ ꯑꯃꯗꯤ ꯏꯕꯤ ꯃꯈꯣꯏꯅ ꯃꯥꯔꯀꯦꯠ ꯇꯧꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯀꯔꯤꯅꯣ ꯌꯦꯡꯉꯒ ꯃꯇꯨꯡꯗ ꯏꯕꯤꯅ ꯅꯨꯡꯁꯦꯜꯗꯒꯤ ꯃꯈꯣꯏꯕꯨ ꯂꯣꯟꯅ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯗꯤꯕꯤꯌꯥꯗ ꯌꯦꯡꯉꯒ ꯑꯈꯪꯕ ꯏꯪꯒꯤꯠ ꯇꯧꯔꯒ ꯃꯈꯣꯏ ꯀꯔꯤꯝ ꯈꯪꯗꯕ ꯁꯥꯔꯒ ꯖꯒꯥ ꯑꯃꯗ ꯆꯪꯈ꯭ꯔꯒ ꯃꯈꯣꯏ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯒꯦꯡꯁꯇꯔꯁꯤꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯐꯪꯂꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤꯅ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯤꯂꯤꯅ ꯒꯥꯔꯤꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯏ ꯑꯗꯨꯒ ꯏꯕꯤꯅ ꯒꯥꯔꯤꯗꯨ ꯂꯩꯊꯣꯛꯂꯒ ꯊꯧꯈꯤ ꯑꯗꯨ ꯃꯈꯣꯏ ꯇꯥꯟꯅꯔꯛꯂꯝꯃꯤ ꯀꯤꯂꯤꯁꯨ ꯒꯥꯔꯤ ꯃꯊꯛꯇꯨꯗ ꯐꯝꯃꯒ ꯒꯟ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯇꯝꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯂꯛꯏ ꯑꯗꯨꯕꯨ ꯏꯕꯤꯅ ꯆꯥꯎꯔꯕ ꯒꯣꯗꯥꯟ ꯑꯃꯗ ꯊꯧꯖꯤꯟꯈꯤ ꯃꯈꯣꯏꯅꯤ ꯀꯨꯝꯊꯔꯒ ꯆꯦꯟꯁꯤꯟꯈꯤ ꯀꯤꯂꯤ ꯑꯣꯏꯁꯨ ꯊꯥꯡ ꯇꯦꯟ ꯅꯣꯡꯃꯩ ꯎꯇꯨꯛ ꯋꯥꯇꯨꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ ꯏꯕꯤ ꯑꯃꯗꯤ ꯗꯤꯕꯤꯌꯥ ꯃꯈꯣꯏꯒꯤ ꯆꯦꯟꯐꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯇꯥꯟꯅꯗꯨꯅ ꯄꯥꯈꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗꯁꯨ ꯀꯤꯂꯤꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯕꯤꯅ ꯁꯠ ꯅꯣꯛꯂꯛꯂꯒ ꯆꯤꯌꯔ ꯑꯃ ꯂꯧꯔꯒ ꯁꯠ ꯁ꯭ꯇꯥꯏꯂꯔ ꯑꯃꯗ ꯐꯝꯃꯒ ꯂꯩ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯈꯣꯏ ꯉꯛꯅ ꯌꯦꯡꯉꯒ ꯈꯪꯍꯧꯗꯅ ꯇꯥ ꯑꯁꯥꯡꯕ ꯑꯃ ꯂꯪꯉꯛꯄ ꯑꯗꯨꯗ ꯃꯤꯑꯣꯏ ꯃꯉꯥꯗꯨ ꯌꯨꯡꯗꯨꯅ ꯃꯈꯣꯏ ꯃꯥꯡꯗ ꯁꯤ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯏꯕꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯒꯦꯠꯇꯨ ꯒꯝ ꯊꯤꯡꯖꯤꯜꯂꯛꯈꯤ ꯂꯥꯏꯠꯁꯤꯡ ꯄꯤꯠ ꯄꯤꯠ ꯇꯧꯔꯛꯏ ꯑꯔꯩꯕ ꯃꯐꯝꯁꯤꯡ ꯅꯤꯛꯄ ꯍꯧꯔꯛꯈꯤ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯂꯣꯏꯅꯈꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯏꯕꯤꯅ ꯍꯥꯏꯔꯛꯏ ꯍꯤꯌꯔ ꯏꯁ ꯌꯣꯔ ꯗꯦꯠ ꯊꯣꯏꯕꯤꯅ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯈꯤ ꯊꯣꯏꯕꯤꯕꯨ ꯎꯕꯗ ꯀꯤꯂꯤ ꯉꯛꯄꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯅ ꯂꯩꯈꯤ ꯗꯤꯕꯤꯌꯥꯁꯨ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ ꯃꯍꯥꯛꯅꯁꯨ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯀꯦꯁ ꯑꯃꯗ ꯎꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯖꯩ ꯈꯨꯟꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩ ꯀꯤꯂꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏꯅꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯏꯕꯤꯅ ꯍꯥꯏ ꯆꯦ ꯑꯁꯤꯃꯗꯤ ꯅꯪ ꯐꯪꯍꯧꯔꯣ ꯃꯊꯪꯗꯨꯗ ꯑꯩ ꯇꯧꯔꯛꯀꯦ ꯆꯠꯂꯣ ꯗꯤꯕ꯭ꯌꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯤꯂꯤꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯕꯥꯏ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯑꯩꯗꯤ ꯌꯦꯡꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯌꯦꯡꯅꯕꯗꯨꯗꯤ ꯇꯨ ꯑꯁꯤꯅꯤ ꯃꯈꯣꯏꯅꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯄꯒ ꯊꯧꯒꯦ ꯇꯧꯕꯗ ꯀꯤꯂꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯀꯤꯔꯗꯨꯅ ꯃꯈꯣꯏꯅꯤ ꯒꯥꯔꯤꯗꯨꯗ ꯀꯟꯅ ꯊꯧꯔꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯗꯤꯕꯤꯌꯥꯅ ꯏꯕꯤꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯗꯤꯕꯤꯌꯥꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯏꯕꯤꯅ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪꯗꯨ ꯍꯪꯍꯟꯈꯤꯗꯦ ꯑꯗꯨꯒ ꯗꯤꯕꯤꯌꯥ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯏꯕꯤꯅ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯇꯤꯚꯤꯗ ꯅ꯭ꯌꯨ ꯑꯣꯏꯅ ꯂꯥꯛꯄꯗꯨ MLAꯁꯤꯡꯅ ꯎꯔꯝꯃꯤ ꯒꯣꯗꯥꯎꯟꯗꯨꯗ ꯃꯇꯠ ꯃꯇꯠ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯃꯈꯣꯏ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯤꯂꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ MLAꯁꯤꯡ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯨꯟꯅꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯇꯤꯚꯤꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ MLAꯁꯤꯡ ꯈꯪꯉꯤ ꯑꯗꯨꯒ ꯇꯤꯚꯤꯗꯨ ꯄꯣꯈꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯂꯥꯏꯠꯁꯤꯡꯁꯨ ꯃꯩ ꯍꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯗꯤꯕꯤꯌꯥꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯅꯕꯒꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯐꯪꯕꯗꯒꯤ ꯗꯥꯏꯔꯤꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄꯗ ꯐꯣꯇꯣ ꯑꯃ ꯃꯈꯥꯗ ꯇꯥꯔꯛꯈꯤ ꯇꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯜꯂꯒ ꯌꯦꯡꯕꯗꯗꯤ ꯇꯦꯝꯕꯨꯡ ꯑꯣꯏꯔꯝꯈꯤ ꯇꯟꯖꯥꯁꯤꯗꯁꯨ ꯇꯦꯝꯕꯨꯡ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯗꯨꯅ ꯁꯣꯋꯔ ꯇꯧꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯃꯅꯤ ꯑꯗꯨꯒ ꯗꯤꯕꯤꯌꯥꯅ ꯕꯣꯔꯗ ꯑꯃ ꯄꯨꯊꯣꯛꯂꯒ ꯕꯣꯔꯗꯨꯗ ꯃꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡꯗꯨ ꯐꯣꯇꯣ ꯀꯌꯥ ꯑꯃꯗꯤ ꯋꯥꯍꯪꯁꯤꯡꯒꯤ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯊꯦꯠꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯈꯟꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯗꯤ ꯇꯦꯝꯕꯨꯡ ꯗꯤꯕꯤꯌꯥ ꯏꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯎꯠꯇꯨꯅ ꯂꯩ ꯊꯣꯏꯕꯤꯁꯨ ꯄꯦꯟꯅ ꯂꯥꯎꯖꯩ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯂꯤ
ꯊꯣꯏꯕꯤ ꯗꯥꯏꯔꯤ ꯑꯃ ꯄꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯏ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯒꯥꯔꯗꯦꯟ ꯑꯃꯗꯅꯤ ꯃꯍꯥꯛꯅ ꯏꯕ ꯂꯣꯏꯕꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯂꯒ ꯃꯨꯜꯂꯒ ꯆꯦꯟꯈꯤ ꯊꯣꯏꯕꯤꯗꯤ ꯂꯣꯟ ꯊꯣꯛꯇꯕꯅ ꯃꯍꯥꯛꯅ ꯐꯅ ꯌꯥꯝ ꯍꯥꯏꯖꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀꯌꯥꯗꯨꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯗꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯣꯏꯅ ꯂꯩꯅꯈꯤ ꯊꯣꯏꯕꯤꯅ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯂꯪꯈꯤ ꯕꯦꯒ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣꯛꯂꯒ ꯊꯣꯏꯕꯤꯅ ꯆꯦꯜꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯊꯋꯥꯏꯅ ꯇꯥꯅ ꯈꯣꯏꯗꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯒꯤ ꯐꯖꯔꯕ ꯁꯑꯣꯡ ꯁꯥꯗꯥꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯤꯇꯥꯅꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯕꯦꯒꯇꯨ ꯃꯅꯝ ꯅꯝꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥꯎ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯅꯝꯗꯣ ꯊꯣꯏꯕꯤ ꯍꯩꯅꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯖꯤꯠꯇꯅ ꯁꯠ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯔꯥꯎꯟ ꯀꯣꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯅꯤꯡ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗ ꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯒ ꯖꯤꯠꯇꯕꯨ ꯏꯟꯊꯣꯛꯂꯒ ꯆꯦꯟꯈꯤ ꯖꯤꯠꯇꯅ ꯂꯩꯃꯥꯏꯗꯨꯗ ꯇꯨꯔꯒ ꯊꯣꯏꯕꯤꯒꯤ ꯃꯅꯤꯡꯗꯨꯗ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏ ꯍꯥꯏ ꯑꯩꯗꯤꯕ ꯊꯣꯏꯕꯤꯅ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯗꯨꯗ ꯆꯪꯈꯤꯕꯗꯨ ꯃꯄꯥꯅ ꯎꯔꯝꯃꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯐꯃꯨꯡꯗ ꯂꯩ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯍꯪꯂꯝꯃꯤ ꯔꯥꯕꯥꯟꯅ ꯀꯩꯗꯧꯔꯦ ꯏꯆꯥꯗꯤ ꯊꯣꯏꯕꯤꯅ ꯈꯨꯠꯇꯨꯅ ꯁꯥꯏꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ ꯇꯧꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ ꯔꯥꯕꯥꯟ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯇꯤꯡꯗꯨ ꯌꯥꯎꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅꯁꯨ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯣꯂꯦꯖꯇ ꯂꯥꯛꯂꯤ ꯊꯣꯏꯕꯤꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ SMS ꯑꯃ ꯂꯥꯛꯈꯤ SMS ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯊꯣꯏꯕꯤꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯍꯔꯥꯎꯅ SMS ꯊꯥꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯨꯗ ꯑꯗꯨꯒ ꯂꯛꯅꯔꯝꯃꯤ ꯁꯨꯗꯅ ꯀꯥꯔꯟ ꯇꯥꯔꯛꯄ ꯑꯗꯨꯗ SMS ꯔꯤꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯝꯃꯤ ꯁꯨꯗꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯁꯨꯗꯅ ꯊꯣꯏꯕꯤꯒꯤ ꯃꯅꯤꯡꯒꯤ ꯐꯤꯒꯔꯗꯨꯗ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯌꯦꯡꯉꯒ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯍꯩꯅꯔꯛꯄꯗꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯉꯛꯄꯒ ꯂꯣꯏꯅꯅ ꯁꯥꯎꯔꯒ ꯂꯩꯊꯣꯛꯂꯒ ꯁꯨꯗꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯔꯝꯃꯤ ꯁꯨꯗꯅ ꯏꯀꯥꯏꯅ ꯑꯀꯣꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯂꯤꯂꯥꯗꯨ ꯌꯦꯡꯉꯛꯄꯗ ꯁꯨꯗꯅ ꯏꯀꯥꯏꯅ ꯊꯣꯏꯕꯤꯗ ꯁꯥꯎꯔꯒ ꯌꯦꯡꯉꯒ ꯂꯩ ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯁꯨꯗ ꯕꯥꯔ ꯑꯃꯗ ꯆꯪꯉꯒ ꯊꯣꯏꯕꯤꯅ ꯊꯥꯔꯛꯈꯤꯕ ꯈꯨꯕꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯃꯣꯏꯗꯨ ꯆꯥꯛꯅ ꯁꯥꯎꯔꯒ ꯌꯨ ꯀꯌꯥ ꯊꯛꯆꯤꯟꯈꯤ ꯃꯁꯥꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯒꯤ ꯁꯤꯡꯅꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯈꯤ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯀꯌꯥ ꯂꯣꯏꯕꯒ ꯃꯁꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ SMS ꯑꯃ ꯂꯥꯛꯂꯝꯃꯤ SMS ꯑꯗꯨ ꯄꯥꯔꯒ ꯃꯍꯥꯛꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅꯤ SMSꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯈꯤ ꯎꯅꯁꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅꯤ ꯌꯥꯅꯔꯝꯃꯤ ꯃꯈꯣꯏꯅꯤ ꯑꯅꯤ ꯑꯁꯤ ꯎꯅꯔꯒꯦ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯅ ꯃꯈꯣꯏꯅꯤ ꯃꯥꯟꯅꯅ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡ ꯘꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯇꯨꯝꯅꯤ ꯆꯥꯅꯤ ꯈꯪꯅꯈꯤꯗ꯭ꯔꯦ ꯇꯦꯝꯕꯨꯡꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯛꯄꯗ ꯌꯦꯟ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯈꯪꯂꯛꯏ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯍꯔꯥꯎꯅ ꯐꯃꯨꯡꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯕꯥꯔꯔꯨꯝꯗ ꯆꯪꯂꯒ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯊꯕꯛ ꯀꯌꯥ ꯍꯨꯟꯗꯣꯛꯂꯒ ꯊꯣꯏꯕꯤ ꯎꯅꯔꯅꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝ ꯁꯝꯖꯤꯠ ꯁꯨꯗ ꯖꯤꯠꯇ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯇꯦꯝꯕꯨꯡꯅ ꯈꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇꯦꯝꯕꯨꯡꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯌꯥꯎꯅꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯄꯣꯁ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯃꯗ ꯊꯣꯝꯖꯤꯜꯂꯤ ꯒꯥꯔꯤ ꯈꯔꯗꯨꯗꯒꯤ ꯒꯦꯡꯁꯇꯔ ꯈꯔ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏ ꯃꯔꯤꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒ ꯄꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯒꯦꯡꯁꯇꯔꯗꯨꯒꯤ ꯃꯔꯛꯇꯒꯤ ꯗꯤꯗꯤ ꯊꯣꯛꯂꯛꯏ ꯗꯤꯗꯤꯕꯨ ꯎꯕꯗ ꯇꯦꯝꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤꯒ ꯒꯦꯡꯁꯇꯔꯁꯤꯡꯗꯨꯒ ꯐꯨꯅꯔꯝꯃꯤ ꯑꯇꯩꯅ ꯂꯣꯏꯁꯤꯜꯂꯒ ꯗꯤꯗꯤꯅ ꯍꯤꯡꯅ ꯇꯦꯝꯕꯨꯡꯅ ꯊꯅꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯇꯦꯝꯕꯨꯡ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯇꯝꯅ ꯊꯦꯡꯉꯛꯄꯁꯤꯗ ꯇꯦꯛꯁ ꯇꯧꯈꯤꯕꯁꯨ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯃꯟꯗꯕꯗꯒꯤ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯊꯣꯏꯕꯤ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯇꯥꯟꯖꯥꯗꯨꯗ ꯇꯦꯝꯕꯨꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯇꯦꯝꯕꯨꯡꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯇꯦꯛꯁ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯀꯣꯛꯇ ꯐꯨꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯇꯧꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯇꯥꯊꯣꯛꯈꯤ꯫ ꯃꯈꯣꯏꯅꯤ ꯎꯅꯗꯅ ꯅꯨꯃꯤꯠ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯞ ꯃꯥꯟꯅꯅ ꯂꯩꯈꯤ꯫ ꯊꯣꯏꯕꯤꯁꯨ ꯐꯣꯟꯗ ꯇꯦꯛꯁ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨ ꯚꯨꯃꯤ ꯍꯥꯠꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯧꯕꯨꯛꯇꯅꯤ꯫ ꯃꯁꯥꯗꯨ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯆꯦꯟꯕ ꯉꯝꯕ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯆꯨꯔꯤ ꯑꯃꯗ ꯃꯈꯣꯡꯗꯨ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯃꯃꯥꯏ ꯈꯨꯝꯃꯒ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯊꯥꯡꯗꯨꯅ ꯚꯨꯃꯤꯗ ꯌꯥꯜꯂꯝꯃꯤ꯫